Akasvani Imphal Ngangbam Nganthoi na pau pazari ahanbada maruiba pau Mukhyamantri Nongthombam Biren hairi Rajya sigi hojik oriba phibam asi civil society sing amadi miyamgi matenga loinana santi puraknaba kanna honari All Manipur Working Journalists Union gi nifuma palak suba mapokumon thoram pangthokre sahi ama sumna sathagadaba lub asigi sahi yankhai surakpagi sana phudongba kumon lisingani kunmari so hawdokre Manipur University na Irang na maram oraga lanjenabadagi parikya thahaudraba undergraduate tamliba mahiroi singidamak supplementary parikya pangthoknaba thorang tauri Uparashtrapati Jagdeep Dhankar nangasi performing artist Mariphumarida Sangit Natak Academy Amrit Award kusinakre amasung Kendra gi Ngaksel Mantri Rajnath Singh na Sainik School Kulhumdoi partnership mota hangdokpada ayaba pikre Mukhyamantri Nongthombam Biren Singh hairi Rajya sigi hojik oriba phibam asi civil society organization sing yauna miyamgi matenga loinana kanglup masel gi marakta bhab taminaduna santi puraknaba kanna honari wafam asi Mukhyamantri nangasi CM secretariat ki cabinet hall da Rajya sigi oina swasta hi seva campaign hodokpagi thorom da phongdokhibani thoromduda Mukhyamantri hai Rajya sida thuba matamda santi puraknaba miyamgi mateng amasung isor gi thaujal tangai phade Sri Biren hai Rajya sarkar na National Highway singda apan balaitana gari sathanaba irang thokpa yaba mafam singda security force thamba amasung Rajya sigi jila khudingmakta tangai phadana sangba polam sing phanghanaba thorang kaya paikhatli Mukhyamantri hai Pradhan Mantri Narendra Modi gi swasta hi seva campaign gi makhada haukiba sahi mapan asida leba asigi pat turel amasung municipality gi mafam singda sauna hongba purakpa ngamle Rajya sigi oinasu Nambul River Rejuvenation Project yauna tongan ba scheme kaya hodokle Sri Biren hai Imphal sahar gi tongan ba iram nala humbudra ni thoidagi centharak paising turel da centha dringaida hairangoi thong waste treatment plant ta hana treatment tauri mangna hai Imphal turel amsung kongba turel gi su masiga manaba project sing paikhanaba kendra dagi technical clearance phangle moirang amsung Nambol turel gi oina su project ani paikhanaba khanari yam lively over state mo hen mai se pui mayam ma thone garbage sing gi phumbam mafam amasu tokthoga laire hare aduna abi phajana properly function to yare ni asi properly function to tab number mo kana bazar manu da karida garbage sing si khunthofam leitaba gi problems leiba loin school college panchayat level khun gi leibiri ba ima maina pai sing club sing involved to holaga widely 16 days 2nd October dum Mahatma Gandhi ji gi mapok numit si phawbai koi leptana sathana ba tongningi aduga akoi rainwater harvesting akoi phajana thamdabe yaro nong tabagi sang wala ibusi jamna serious concern ne khoi gi whenever we got the chance umang yokatpa uwa thajan basi masi khushi lepe Swasth Bharat Mission Urban amasung Gramin sinduna sahi khudingi swasta hi seva thakai palan September 15 dagi October 2 phawba pangthoktuna lakli kumsi sahi gi oina thoramasi ngarang Jal Shakti Mantri Gajendra Singh Shekhawat Housing amasung Urban Affairs Mantri Hardip Singh Puri amasung Rural Development amasung Panchayati Raj Mantri Giriraj Singh na hudokhi kumsi sahi gi campaign asigi theme di Garbage Free India haibasini Manipur da lairiba paumi singi apunba lup oiriba All Manipur Working Journalists Union amzugi nifuma palak suba mapok kumon thoram ngasi Major Khulda leba Manipur Press Club ta pangthokre thoram asiga mari lenana laikhidraba union asigi member sing de kai khumna ba utuna Manipur Press Club ta leba Journalist Memorial Pillar da hikat lekat tamki amadi union asibu lingkhalamba founder member Taramathoi gi manungda laikhidraba member mapan gi imung manung amadi haujik lairiba mioi ani da khudol pot pikhi Loinana Foundation Day asiga mari lenana amjugi official website su hangdokhi aduga sahi ama chupna sathagadaba amjuna sahi yankhai surakpagi sana phudongba kumon lisingani kunmari su hawdokhi thoromduda amjugi president Vijay Kakching tabam na hai Rajya sigi irang asiga mari lenana numit nini humni gi khongchata Manipur da laklam khiba Editors Guild of India gi fact finding team na nakal ama khaki oiba report adu amjuna awangba thakta yaningde Rajya sida thokleba irang asi matung tarakpada amuk hana thoktana bo honabada paumi singna sobu thodang lominasi loinana journalism gi lamda mangjil thabal lamdam ama oinana ba punna honaminasi mahangna hai paumi singna karamna pawponga dagi challenge asida koi mai pakna ba apunba Manipuri anai asi kaidana ba paumi amoina
ꯄꯥꯎꯆꯦꯒꯤ ꯏꯗꯤꯇꯔ ꯑꯃꯅ ꯑꯩꯈꯣꯏꯅ ꯀꯔꯤ ꯊꯧꯗꯥꯡ ꯂꯧꯒꯗꯒꯦ ꯑꯗꯨꯝ ꯈꯟꯅꯃꯤꯟꯅꯁꯤ ꯑꯗꯨꯒ ꯃꯤꯒꯤ ꯑꯁꯣꯏꯕ ꯏꯒꯗꯧꯔꯤꯕ ꯑꯩꯈꯣꯏꯁꯨ ꯁꯣꯏꯗꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯕꯒꯤ ꯊꯥꯛꯇꯨꯗ ꯑꯩ ꯂꯥꯛꯍꯟꯖꯅꯤꯡꯉꯤ ꯊꯧꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯋꯥꯟ ꯏꯟꯗꯤꯌꯥ ꯐꯥꯎꯟꯗꯦꯁꯟ ꯅ꯭ꯌꯨ ꯗꯦꯜꯂꯤꯒꯤ ꯀꯥꯡꯕꯨꯅ ꯃꯤꯑꯣꯏ ꯈꯔꯗ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯍꯥꯟꯅꯒꯤ ꯚꯥꯏꯁ ꯆꯥꯟꯁꯦꯂꯔ ꯖꯔꯅꯦꯜꯁꯤꯡꯅ ꯏꯕ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯔꯦꯁꯇꯣꯔꯤꯡ ꯅꯣꯔꯃꯦꯜꯁꯤ ꯍꯥꯏꯕ ꯂꯥꯏꯔꯤꯛ ꯈꯨꯠꯁꯤꯟꯅꯈꯤ ꯔꯥꯏꯖ꯭य ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯂꯥꯟꯖꯦꯟꯅꯔꯤꯕꯁꯤꯡꯒꯤ ꯗꯣꯀꯨꯃꯦꯟꯇꯦꯁꯟ ꯑꯃꯗꯤ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟꯒ ꯃꯔꯤ ꯂꯩꯅꯅ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯃꯥꯁ ꯀꯝꯃꯨꯅꯤꯀꯦꯁꯟꯅ ꯁꯤꯟꯗꯨꯅ ꯆꯠꯊꯔꯛꯄ ꯄ꯭ꯔꯣꯖꯦꯛ ꯉꯁꯤ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯑꯥꯔꯠ ꯁꯥꯏꯟꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯁꯤꯅꯣꯠ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯂꯣꯏꯁꯤꯟꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯚꯥꯏꯁ ꯆꯥꯟꯁꯦꯂꯔ ꯄ꯭ꯔꯣꯐꯦꯁꯔ ꯑꯦꯟ ꯂꯣꯀꯦꯟꯗ꯭ꯔꯅ ꯍꯥꯏ ꯔꯥꯏꯖ꯭य ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯃꯅꯤꯄꯨꯔ ꯄꯨꯋꯥꯔꯤ ꯑꯁꯤ ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯄꯥꯎꯊꯣꯛꯄ ꯋꯥꯐꯝ ꯀꯌꯥ ꯊꯦꯡꯅꯔꯦ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯅꯍꯥ ꯑꯣꯏꯔꯤꯕ ꯍꯤꯁꯇꯣꯔꯤꯌꯥꯟꯁꯤꯡꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯄꯨꯋꯥꯔꯤꯕꯨ ꯂꯥꯟꯅ ꯄꯨꯊꯣꯔꯛꯂꯤꯕ ꯑꯁꯤ ꯆꯨꯝꯊꯣꯛꯄ ꯇꯉꯥꯏ ꯐꯗꯦ ꯃꯥꯡꯅ ꯍꯥꯏ ꯍꯧꯖꯤꯛ ꯃꯤꯑꯣꯏ ꯈꯔꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯍꯤꯁꯇꯣꯔꯤꯌꯥꯟꯅꯤ ꯍꯥꯏꯖꯗꯨꯅ ꯑꯔꯥꯟꯕ ꯄꯥꯎꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯄꯨꯋꯥꯔꯤ ꯏꯕ ꯍꯧꯔꯛꯂꯤꯕ ꯑꯁꯤ ꯀꯨꯏꯅ ꯆꯠꯀꯗꯕ ꯅꯠꯇꯦ ꯔꯥꯏꯖ꯭य ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤꯕ ꯑꯁꯤ ꯌꯦꯡꯂꯒ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯁꯤꯡꯅ ꯂꯧꯔꯤꯕ ꯃꯤꯡ ꯆꯟꯕꯒꯤ ꯐꯤ ꯑꯁꯤ ꯇꯪꯈꯥꯏ ꯇꯥꯍꯟꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯌꯨꯊ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤ MPYCCꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯔꯀꯥꯔꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ ꯏꯝꯐꯥꯜꯒꯤ ꯀꯣꯡꯒ꯭ꯔꯦꯁ ꯚꯕꯟꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝꯗ ꯀꯃꯤꯇꯤ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯅꯤꯡꯊꯧꯖꯝ ꯄꯣꯄꯤꯂꯥꯜꯅ ꯍꯥꯏ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯍꯛꯊꯦꯡꯅꯅ ꯁꯣꯛꯍꯜꯂꯕꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯁꯨꯐꯝ ꯅꯣꯝꯐꯝ ꯂꯩꯇꯕꯗꯒꯤ ꯁꯦꯜ ꯊꯨꯝꯒꯤ ꯑꯋꯥꯕ ꯀꯌꯥ ꯊꯦꯡꯅꯔꯤ ꯐꯤꯚꯝ ꯑꯁꯤꯗ ꯂꯥꯏꯔꯕ ꯏꯃꯨꯡꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯃꯍꯩꯔꯣꯏꯁꯤꯡ ꯂꯥꯏꯔꯤꯛ ꯇꯝꯍꯟꯕ ꯉꯝꯗꯕꯒꯤ ꯐꯤꯚꯝ ꯐꯥꯎꯕꯗ ꯂꯩꯔꯦ ꯄꯥꯎꯒꯤ ꯃꯔꯛ ꯊꯠꯅ ꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃ CJ Academy da lising ani kulumdoi session gi BSc in Medical Laboratory Operation Theatre Radio Imaging Technology amadi BSc in Optometry gi application form thaba haujare Science stream da 12 pass torokpo oigadabani akupa marol CJ Academy Langol natraga mobile number 7005451412 dagi khangbi bayagani tabiriba pause kasbani Imphal dagini Manipur thokliba irang asina maram oiraga lanjenabadagi parikha thahaudraba Manipur University gi makhada undergraduate tamliba mahiroi damak supplementary parikha pangthoknaba thorang tauri haina University sigi vice chancellor Professor N Lokendra na hairi Manipur University Relief Committee na sinduna Imphal zilla gi manung chanba urupta leiba minority girls hostel da hangliba relief camp ta mateng piba lakpada Professor Lokendra na ekhogi paumida hai parikha thahaudraba relief camp ta leiriba mahiroi damak supplementary exam ama pangthoknaba honari masigi sumathakta university asigi makha taba parikha sing pangthokpada singi mafam singda leiriba mahiroi singi damak helicopter da question paper puduna parikha thahangani aduga parikha hek loibaga makhoigi paukhum se sing adu evaluation gi damak helicopter da amuk puraknaba honagani mangna hai marksheet adagi migration certificate demand torpa yawi internet ki through da tangai phadana agang sing aduna masa na soi toba application ama kana madum la ga de yam through na fulfill tawna ba kan pal Surachanpur amadi Moredagi lanjenarakpa miyamna leiriba relief camp aduda committee asina chana thaknaba yauna nongmada sangdaba yadraba polamsing amadi mahiroi singi boy kolom mateng pikhi Malemgi mafam kayada ngasi World Ozone Day palan pangthoknakhre palan numit asi miyamda ozone layer bungak senduna thamnanaba tangai fadana tawpham thokpa thodang sing launanabagi pandamda pangthoktuna lakli ozone layer singna numit ki maisa dagi thokpa khudong thiningai oiba ultraviolet radiation kaya ama ngaktoktuna miyoibada naba leina kaya dagi ngakthokpa ngamli hiramasi gi matangda Manipur University gi Department of Biochemistry gi Associate Professor Sanjam Sunil na Akasbani Imphal gi ipau kangbuda sumna hai Ozone depleting substances sing asi sinabana ozone layer bu lepalaitana patha halakle masina maram oiduna ekoi mioi beda makhal mayam gi laina haibadi skin diseases cancer cataract ahal oisilhanba amadi haksang immune system sonthahanba mayam amu ohelai ekoi punna hona minaduna ozone layer patharak padagi kanminarasi haibasini Rajya sigi Environment and Climate Change Vibhag ki mijeng makhada Manipur Innovation Society na senduna World Ozone Day ngasi maya Imphal da leiba Holy Land Moral Foundation School da pangthokhi loinana numit asiga mari lainana society asina tongan ba mafam kaya da ozone gi matang da miyam bu bhab tahanaba thorom kya pangthokhi thorom aduga mari lainana society asigi president Tongbram Tej Kumar na hai
ozone layer leitrabadi taibangpal asida jiba amata leiba ngamloi miebana ozone layer ngaknanaba amata ngainaba pambaidi uwa thaba nungsin mosin handaba refrigerator amadi air cooler na singba siznadaba asina singbani Sri Tej Kumar na hai अखोइना ngasi lerise hingbadi yang waba yamna maisa langba haitare adugumba radiation mayam thogle adugi poche ozone layer na kanthokpi ozone layer se koi kamai tor kanni uwa yam thaba tare air pollution handhan ba tare dwaina tobuse mayam loimak yamina si Imphal West Imphal East amasung Thobal jila gi oina hayang ayuk pung 5 dagi numidang pung 8 phawba curfew komthokani aduga Bisnupur jila gi oina di hayang ayuk pung 5 dagi numidang wainam pung 5 phawba curfew komthokani Kaksing jila da hayang ayuk pung 5 dagi numidang wainam pung 3 phawba curfew komthokani Raija sida thokleba irang na maram oiraga ngamkhai sahar more dagi mitai kaya lanjana khraba matung haujiksu miyoi kuni thoi mafam aduda leiri makhoi bu more dagi lokthokpinaba sarkar gi pungning singsilakli miyoi sing adugi maraktagi amana phongdorpagi matung ina makhoi bu lokthokpinaba Assam Rifles yauna mafam adugi SDO amadi ADC na singbada haijakhiba leirabasu sarkar na ayaba pirakti haiduna Assam Rifles ki camp ta leirakhibani hairi Manipur sarkar ki school fagadhan se mission ki makhada ngasi Thobal da leiba New Ideal High School da Science Mathematics Youth amadi Eco Club hangdokre mahiroi sing da hiram kaya da henba gyan lousing pinanabagi pandam da club ase hangdokpani tungda school asigi oza amasung mahiroi singna school gi akoibada uchara kaya thakhi Thasigi tara-taretagi October 2 phawba pangthokadoriba Ayushman Bhava campaign asida miyam pumna mangna saruk yabiyu haina None jila gi deputy commissioner Joseph Pauling Kamson na appeal torakli mangna hai tharomasiga mari lenana pangthokadoriba health mela asida miyam na saruk yabiyu amadi campaign asigi manungda sathagadoriba haksel gi scheme singi kanaba jila asigi miyam na lobiyu Akashvani Imphal dagi pauta biri Uparashtrapati Jagdeep Dhankar nangasi performing artist Maripumari da Sangit Natak Academy Amrit Award khusinakre New Delhi gi Vigyan Bhavan da pangthokpa thorom amada leibasi gi performing arts ki lamda haithoi singthoriba miyoi sing asida mana asi khusinakhi mana phanglaba singi manungda Manipur dagi miyoi mari Nat Sankritanda Sahi Sam Suraba Waijatra Singh Sahi Maripumari Suraba Tribal Music Dance da Salmon NG Sahi Umbudra Tare Suraba Hizam Tombi Singh amadi Thangtagi lamda sahi humbudra mapan suraba Haurongbam Biswarup Singh yauri mana asi jati thaki mana phangdriba sahi humbudra manga gi mathakta leiba artist singda akhanaba achievement award pibani Sangit Natak Academy Amrit Award asi performing arts ki lamda haithoi singthoiraba sing oza amadi scholar sing bukai khumna bo utpa oina pibani mana asi da lupa lakh ama tamrapatra ama amasung anga brastram yauri Kendra gi ngaksal mantri Rajnath Singh na Sainik School Kulumdoi partnership morta hangdokpada ayaba pikre thorang sina anoba Sainik School gi masing hengat halagani masina Sainik School society gi makhada salairiba Sainik School gi mathakta punna nifuni thoi suragani Akashvani Paumina hai sarkar na NGO sing private school amadi Raija sarkar ga khusam naraga class 6 tagi horoga Sainik School samal linkhatnaba hanana ayaba pikre Pradhan Mantri Narendra Modi gi Anoba Sainik School sama hangdoknaba mityeng asigi pandamdi National Education Policy ga manana mahiroi singda magun leiba siksha phanghanabani masina mahiroi singna Armed Forces da yaubagi khudongchaba su piragani Kendra gi haksel amasung yaifai Yumbal Mantri Dr. Mansukh Mandavia na hairi ing kumjali singani kunmari loisilakpada leibas da leiriba hospital khudingmakta haksangi organ implantation gi khudongchaba leiragani mangna hai hairiba hospital sing asida kendra sarkar na sel gi tengbang pigani aroibada maroiba pau amuk hanna Mukhyamantri Nongthomam Biren na hairi Raija sigi haujik oriba phibam asi civil society organization sing amadi miyam gi mateng galoinana santi puraknaba kanna honari All Manipur Working Journalist Union gi nifuma palak suba mapokumon thoram pangthokre sahi amasumna sathagadaba lub asigi sahi yangkhai surakpagi sana phudongba kumon lisingani kunmari so haudokre Manipur University na irang na maram oiraga lanjennabadagi parikya thahaudarba undergraduate tamliba mahiroi singi damak supplementary parikya pangthoknaba thorang tauri Uparashtrapati Jagdeep Dhankar nangasi performing artist Maripumari da Sangit Natak Academy Amrit Award khusinakre amasung Kendra gi ngaksel Mantri Rajnath Singh na Sainik School Kulumdoi partnership mota hangdokpada yaba pikre Pauloi jare